Hello guys. Eigi video si miyang tabir miyang po hamba taram okcheri. Do eigi video si ta seng na haragade ai kudong sawa logo do pot nate kungangi nupi singi amadi kungangi oba problem sing dai na thengna thengnar ju khudi mo to pawdum jabani aduna mayam like taobi do share taobi ta seng badi mayam da aina disable singi de makta aina kino video si government ki through the oiro aduga social work kangus the oiro mateng khadik kha uhallaga khanganlaga mokoi gi damakta mateng khatang pangba nganggodra haibi pot daina video si channel asibo aina semjabani sajabani aduna mayamna mateng pangbiu aduga share to views subscribe to view thagachari. Thank you.